Laukiba wareb nga singarang khanaraga laukiba wareb na te legalize tawdabadi yararoi chetna kanglon sembada miyam mating pangbiu haina Chief Minister N Biren na fogdokre Lengak na you legalize tawdabi yararoi hairasu miyam na you legalize tawbagi mayok ta khongjen kaya jangshin bagaloi na cabinet ki wareb handok katabani haina fogdokre Mayhaurol dagi ipa ipu signa umang lai gi oigadaba masak amadi lai pung sing asi karigidamag umangda latuna thambiram bano haibadu ngasigi mirolna khangba haurakpada ngairi haina MP sana jawalai sembana phongdokre Thabak sudana lupa crore chahum rom narol da lauthokre haina Congress ki president na phongdokhiba adu yumpham yaudabani haina RDNPR Minister Iscom Jana Singdoragli Amasung haukiba pung kunmari da Manipur da miyoi ahum COVID positive oi bathengna laina asna maram oraga mi leita yaukide IS News mi ing dabidi pum namak po ahan magtada Monica MAYENGBAM taram okcheri COVID-19 dagi ngak thok na bakhutoin hambiu hand sanitizer sizinabiu mask upiu fitteru ki distance sambiu yari makai vaccine dose na kap thokbiu section ba haibse na pum namak yai fawani hojik paw sandok na bisari you legalize tawna belau ki warep ngasingarang khanaraga lau ki warep natte legalize tawdabadi yararoi chetna kanglon sembada miyam mating pangbiu haina Chief Minister N Biren na phongdokre Tourism amadi Information and Technology Department ni napunna sindana Imphal City Convention dangasi pangthokiba State Institute of Hotel Management, Catering Technology and Applied Nutrition SIHM Manipur ki ahanba batch ki trainee hodok pagi thoramda saruk yakiba N Biren na hakibada you legalize tawbagi wafamasi hokiba assembly mi from the khanaraba madung committee semdana yamna kupna khananena lakibani Ngarang nahan state cabinet na lauki warib adugi matungina thabak paikhat kadaba wadli Manipur gi mafam kharada sungliba local gi yu asi sungbada kari karamna amadi miyoi bagi hakjang sokpa yaba machak amadi thakpada hakjang sokpra natraga soktabara haiba yengsinna ba expert sing Imphal da laktuna yengsilli you legalize torakpa matamda chatna kadaba chatna kanglon kaya sem kadaba wadli chatna kanglon sing semlakpa matamda miyam na sarugi yaduna apam pamda khanasi Hawjik oriba lamdam asigi phibam asida you legalize tawdabadi yararoi haina phongdoki asi pangthokiba thoramga mari leina haikibada lakliba chahi ani ahum asida lamdam asida mapalgi tourist kaya laktuna achauba hongba ama laklagani haiki control to bungamba government ki corporate society torokanda yon kini private pi kiro sahi ki regulation lakini sahi kunmanga and above kunmanga ki maka graduate loidriba ngang sing thakpa yadana ba school college premises ki adu lapna posi yon ba yaroi pung asukda gina adu thakpa yaroi hotel ju foreign ki tourist lakpa outsider ki tourist lakpa lekham sabam leiba jaga khara natra mas hoina tawgiroi aduna madugi khoi rules ma we are drafting now sigi rules sida kari kari yahon inge do I open arms the people of the state suggestion tawgiro hangdabadi yaroi maramde sum aigi praja mayam da sum liver cirrhosis na si leiroi muk phaba amuk thakpa siba taw adum leyo da yaroi akoi government ngamroi our stand is very clear akoi miwe begi life kangani lukhrabi masing henkala loi mapa leitaba masa masing henkala loi afa society maka porke hai Handak laingak na mafam kharada yuyon ba amadi sungba yabagi ayaba pinaba warib laukiba adu khudakta handokatawbani haidana Coalition Against Drug and Alcohol kadana wakan mi fam kre ngasi kaisampat leimazam laika yaifat thawni community hall da pangthokiba wakan mi fam aduda kadagi Secretary General na hakibada lamdam asida mayai kaba nisagi mayok ta hanba laitana changshiliba war against drug asi lamdam asida you legalize tawrabadi masigi wahanthok leiroi mayai kaba chinjak ama oriba you asina kana bakari supi bangamloi laingakna yudagi income karak na bathabak paikhat pani haiba asi income lakna ba atopa pambai ama thibiu yu thakpa mioi kayagi imung ayambana pibam sokliba asida amuk legalize tawrebadi amuk ka hena awa mayok naragani haiki ngasi famki ba wakan mi famaduda tongan ba CSO sing amadi kadagi thawmi sing susarugya ki wakan mi famaduda war against drugs
Chatharaga yu legalize tauba chumbra afaba yu kadaibu kaubage legalize tauba yu di hakchang soklai dabra thingba ngamdabat khudingmak legalize taugadra haiba play card sing paiduna Raj Bhavan tamna lakpada Kaisampan Junction da mani police na thagat thatpadagi pauna kaithel changpham mayada police amadi khongjang ani ki marakta muknaraba matung makhata na khongchat adu chathan kidre Amaromda chahi kunmathoi helaklaba Manipur Prohibition Act 1991 gi makhada state asida phong na yu yonba amasung yu thakpa thingba ngamdabada yumpham oiraga cabinet mifam na yu legalize tawnaba wareb laukibada all Manipur nupi marupki maigaidagi su akaknaba mawongda akanba mawongda yaningdaba phongdorak pagaloinana Cabinet laukiba warib asi khudakta handoknaba demand tawrakli thorang asiki makhada lakadaba senfamga Mangkigadaba miyoy kayagi punsigi mamalga tongzaba natraga mangzaba adu lengakna khantaba chumgani thausil asigi mayokta horakpa ihau singda lup asina mapung fana sagotkani haina lup asigi secretary ni thokpu chiro amana hairi Akoi khunai sida yu thakpana marmaga imung manung da kangkhong chaiba khana chainaba lambi gi accident na chingba mayam ama thoiba masi legalize tawba yu du thaga di pharadraba natraga legalize tawba yu je thaga di khoi liver cirrhosis ka je tawroi dabra natraga kidney fail or roi dabra adun masi yumpham suwa yaudaba yu pithaga hakchang phangani haibasidi yumpham suwa yaudo wafam neba aduna masi gi mahuta hoji war on drug sangchil libanina asmai tawduna yu ofsisu mapung phana thingnaba leiriba CSO mayam imalu mayam ga tanarga karamaina thingsige karam policy paikhala khoi gi prohibition se mapung bana tawba yagadage hana khana bai mohota legalize tawbana pharani maramdi thingbang amdrabni na hai thingbang amdaba khudima khoi legalize tawra pharadrab adu de khoi corruption ju legalize tawbiro prostitution ju legalize tawbiro adu thingbang amdre hai ba hojik drug sisu opium nataga poppy nataga khoi gi brown sugar mayam sisu legalize tawri pharadrab adu masi yumpham suwa yawdo wafam ne aduna yuna sokchal lakadaba mangchal lakadaba mayam dugi tungdasu kari werkadage ju amtang khanbi rakanda government ki khongkhong se yam thuna handopiu adu nataga di khoi khunai sida hena lenga ki khongthang asina sokpa dagi amangba mayam oirakani Janata Dal United Manipur State Unit nasu yu legalize tawbagi mayokta yaningdaba phongdorakli handak phangkiba state cabinet na yu legalize tawnaba warib laukiba asi wakhal mapung fadaba matam chadabana natana state asiki miyamgi mayoktani haina JDU Manipur State Unit ki president Khetrimayum Birena thokpa cherol amana hairi cherol aduki matung inna yu da thamduna lakliba athingba asi lamdam asigi imung cha kaya yu na maram oiraga kangkhong chaiba yauriba asi yenglaga makhatana thamba mathau tai yu na maram oraga ibung kaya da khatna chainaba amadi wakhal leidadaba kaya thoklakpadagi matam adugi kumja lising amaga chamapan marfudra mathoida pankiba Manipur People's Party amadi Janata Dal gi apunba laingakna athingba thamkibani hanak state cabinet na laukiba yu legalize tawnaba warep asi Manipur miyam gi mayoktani maram aduna cabinet na laukiba warep asi miyam gi yenglaga amuk hanna khanaduna yengsin mathau tai haina cherol aduna makha tarakli ngasi langban thagi kunipani pan badagi hauduna kanglaipa ki ining thau laisemba sana jawbana India gi Prime Minister Narendra Modi gi mapuk Numitpu ikai khumnaba oina Manipur gi umanglai gi laipung sing laifam singda u chara thabagi thoram pangthokpa haukhre loinana umanglai gi laipung singda u chara thaba haukiba asi ining thona lujingduna utra sanglen sana konungna sinduna ngasidagi haudokibani ngasigi oina sikhong khumbi thumkhong lairembi nongpok lehauching nongpok sekmai hizam khunaugi nongpok ningthau panthoibi leikon amadi nongpok ningthau panthoibi sanglel Ukong sangda uchara thabagi thoram chathaki thoram aduda sana jawbalai sembana maheurol dagi chatna duna laklaba iba ipuna lingduna thambiramba umanglai gi oigadaba masak amadi laipung sing asi kadigidamak umangda latuna umang kanbagi wakhalon adu thambirambano haibadu ngasigi mirona khangba horakpada ngairi haina phongdoki Ngarang Manipur Pradesh Congress Committee ki President ki Mega Chandrana media da thabak sudana lupa crore chahum lom lauthokre haiba wafam ase yumpham yaudabani haina Rural Development and Panchayati Raj ki Minister su oiriba yumnam khemchana phongdoragli
ngasi all secretariat te leiba minister gi office chamber da pangthokiba pawgi mifam amada mahakna makha tarduna MPCC gi president na tabak sudana sel lauthokre haina phongdokhiba asi laibak thibani MLA ke Mega Chandrana Churachandpur district ki apun badlambi ki asangba kilometer chamri taramathoi 10.8 manga ki manungda kilometer 13.8 loire amadi crore chani humpu 10.8 dagi crore marfumapan 10.8 lauthokre haina phongdokhiba asi aranmani apun badlambi ki asangba asi kilometer lising ama marfumapan 10.8 ni masigi manung de kilometer chahum yankai taruk 10.8 semba loire lemhauri basing solution na bakan na thabak paikhatli kanagomba engineer natraga department gi authority da bill khuding mak geotech hapada natana access leitana ba hona dana lakli maram cha da ba allegations tawba asi tawbiganum allegations tawbagi mohutta aikhoi punna tanaduna thabak tawmina se nakalamarom da quality maintain tawba yengsinna ba tongan ba mechanism lezari national quality monitoring na lambi thong semgat sagade basing yengsili Tamenglong da chahi ahum mukki mamang da thabak sudana nafam ani ahum sel lauthokkiba thengnabadagi matamadu da thabak suba thikadar amadi engineer sing kaukhatuna thabak suba hon khre ngasi pangthokkiba pawgi mifam adu da Banti Singh Thaimai Chief Engineer RED Ngangbam Ruben Joint Secretary RD amadi KH Rajan Assistant Chief Engineer RED Susargyaki Churachandpur khakta aikoina release tawriba amount se 297 crore sanction tawre Churachandpur ta aruga sanction na 670.73 crore sina sanction paisa ne sida 373.49 crore balance lady so suri ba thabaka kogi withdraw tawgi paisa ga kogi manana sali question of misappropriation sidin na te sini sengdok sina but in some few work Tamenglong district ta thabak ama ni ka access log thu omi haibagi report lei madu thabak subadi hawalle ko maramdi flexi program ina action hek lawro bada thabak tu gi report sum tha da yaro thabak tu local ba ngamoidra haibagi hindrance lebagi ngaga muk moida explain tor kanda aina phangado dandi ga su ta kanda su ba hawli hai tare sai ai sai haijre na maramdi honorable member na haidu sagi golai khas su wali sini sen khara hena log thok gi man ba Tamenglong da ai sana su thengnei madu thabak su ba hawli ai hayeng so musa tori si mantri lakani yengjalani thabak su dadi pisa bill sa yaro haisi moi su pure psychosis sam lai unina ai khar toina salaga yengsilage na 103 km ni khulgi khwai sangwa pmj swagi Manipuri lambi oidoi ni ai isa su thawa yauna hai tare asi yengjale khoi engineer sing su cooperation pira kanda Manipur da haugi bapung kunmari da miyoi ahum COVID positive oiba thengnakibaga loinana active case masing kunmapan lairi COVID command control room dagi thadorak report ki matung ina lajat asidagi miyoi amatta naba fakhiba thengnakide fagalapagi chang chadmar fudrani 5.3 da lairi Manipur da haujik fawo da COVID na naba mi masing asi punna lak ama lising kuntrama panchani pan supna ahum sukre lajat asina maram oraga miyoi leitaba yaukide amadi lamdam asida lajat asina maram oraga leikitaba apun mamigi masingna lising ani chamani funipan da lengdana lairi Amarom da haukiba pung kunmari da India da nauna miyoi lising manga chahum humdra manga COVID positive oire leikitaba migi masing na tarani thoini fagalapagi chang cha da mar fudrani 5.8 ani oiri apun ma confirm case na koti mari lakh ni fu manga lising yankhai manga Chanipan contrataret ni active case na lising ni funi thoi chatruk mar fudra hum doini laina asna laikhidaba migi masing na lakh manga lising kunipan chamri ni fuma pani laina asdagi naw fadon discharge tawkiba migi masing na koti mari lakh kuntramapan lising marfu mari chatruk mar fudra manga ni laina asdagi ngak thoknaba vaccine kap thokiba apun migi masing na koti chani tara tare lakh kuntaruk lising kuntare chamapan yankhai ma thoi yaukhre Malem gi oina COVID lachet na khwadagi hena sokala belai baksing manung da USA na ahanba India na ani suba amadi France na ahum suba da lairi awang nongpok state sing gi oina Assam na ahanba Mizoram na ani suba amadi Manipur na ahum suba da lairi lamdam asida mahairol dagi hauna ipa ipugi haktak tagi laizaram laba khunung isai asibu yokhat pamathau tai haina saisakol gi founder MAYENGBAM bedapati na phongdokre ngasi hairangoi thong SWC community hall da pangthokiba saisakol bedapati isai saidam sangi mapan suba foundation de thoram ga mari lenina wafamasi bedapati na phongdokibani thoramadu da laisemba mahaikol gi president Laishram Yai School Ranganiketan ge chairman Ajay Das amadi kanglai saisaklon
Singdam Sangi President Kumanthem Sundarina Athoiba Mitunglen oin Serugaki, Laurembam Bedapati na Makhataduna, Manki Gadaraba, Kunung Isayasina, Isagi ina tak padanatana, Chatna Kanglun Amadilam Chat Sajatpu, Tambiri, Manki Gadaraba, Ipa Epu Sing na Tambira Kunung Isay si Kanabagi Bandamda, Saisakol Asibu Haudok, Piramba Singi, Mafamda, Hagat Laikat Tamagaloina, Lamdamasi the Lazera Makunung Isay Sing Miam the Utuna, Kangan Nabagi, the Mag Toram Asi Pangtok Libani Haki. Sige maroy pandama sidi ay kuna tamjarisi ako Manipur da ipunat ki oiba asigumba saisak sing mayamase ako gi musiraba mangi gadoraba adugba saisak ni art form amani haidana koi kunung isayasi saisak kol haibasina masigi ako gi masigi art form asi kanaboi damakta ako gi maroy pandam di ako gi Manipur gi laijariba ako gi art form yamna tangaba ako gi saisak ako gi folk song Manipuri wahan thogoina ako kunung isayari base masibu ako ina kallasi haidana ako miyam haujarakpani aduga lairi laikhidraba ako gi saisakol sigi founder ani sinasu masigi lamsida muktadi masi yam phajana ungtedi koi masi kannabagi masigi thorang se tauksi haidana aikoi de masi han pangthok jagi bani aduga aigi motadi ai mayam tauna basi ai taujeningdi aduna aina taujeningi se asigu mayam na khoigi kari haini makhung sombidraba sijakrasenu najakrasenu haidana thambiremba art form asibu malemda angamba thakta ngamnaba pukhachagi haiduna masigi pandamda aina khoina saisakol asi linkachagi bani United Committee Manipur UCM na Andaman and Nicobar da Lairiba Mount Manipur da Chakot Thorangi Thabak Paikhatnabagi damak Union Home Minister Andaman and Nicobar gi Lok Sabha MP amadi Manipur gi Chief Minister da memorandum pisankhre ngasi lampel pata leiba UCM office te pangthokiba paw mifam amada UCM gi President Joy Chandra Konthaucham na phongdokibada UCM amadi pawmi gi team amagaloinana ipa ipu singna British ki mayokta lal hawi haibagi damak miyoi kulhumdoi fadok pikiba mafam Andaman and Nicobar da chatuna yengsilubada madam mafam aduda lamdam asigi miyoi singna chatpada mitunglen oinaba sang ama sawa mathautai maru oina Maharaj Kulachandra Singh gi Midam ama saduna mafam aduda thambagaloina Manipur Parvat National Park haina mingthon liba adu Mount Manipur National Park haina ontok piu haiba point sing memorandum aduda yauri haiki Manipur asi nong matasu surrender tawgide ifai pu gi haktik te ngasi faw surrender tawgide koi di surrender tawroi ai koi nakoi gi makha da leigadu sar pudi ai koi loi thari bam fam de sallaga leijaruge aduga ai gi ima leibak da halaktraga su yai haiba makoi gi adugu no wa adu dani ai koi na makoi favor tawriba makoi gi makha ta na leihoriba ai koi na makoi na khalamba wa khal do putha bai ai koi tawdang ne ai koi na famjari je Mount Manipur Home Minister na thon gi ba Amit Shah na thon gi je Mount Manipur gi wan tok to miam da khang I the ning tamni hingjaba pamba adugulba no mato su mika pongo to sarpudi maning tamni hinge hariba adugulba jati ni haibedo miam to unanabagi damakta loi thamatung the matam adugi ning thodo ma binra bonda thungki mi khrana pham aduda siki mi khrana Manipur da halaki mi khrana Manipur da changba yadana Manipur ge akoiba Assam Tripura da leiraga makhoi thawai pontha oiki aikoina ifa ipugi khungul liba matamda aikoina thengnaruba sing adu miyamda tamjaraga lengak ta tamjaraga haiba mafam adu sengot sagatpa tangai phadi haibido aikoina logjaraga haiba mafam adu da chaluraga aikoingi ngasigi Prime Minister ngasigi Home Minister ngasigi Chief Minister ngasigi Andaman and Nicobar ki MP haiba sing ase aikoi pina nabagi damukta memorandum ase aikoina khanajaraga drop to Landam asida chathok watanaba amadi senthok lambi leinabagi pandamda Kamjong district ki manung chanalaiba khulsingda United Committee Manipur UCM gi mid yemakada cashew nut kaju badam pambi dising ahumrom thakre Jinjak tamipan tangdana hingnabagi pandamda UCM na pakhat pakhong thangi sarukama oina kangpat khulem nambisa amadi skip hariba khul ahum asida cashew nut pambi sing asi khunja singna punsinduna cluster oina semlaga thabani hiram asigi matangda UCM gi President Joy Konthozam na phongdorakhibada lamdam asida thabada chanagadaba amadi senthok leigadaba pambi sing asi akhang ahi singa tanaraba matung thabagi thabak asi pakhatpani UCM na sel puthoktuna ICAR gi khuthang da potlam sing asi mapal lamdagi chenleba matung da thabani cashew nut sing asi chahi amagi manungda panduna kun sing asigi senthok lambi da achoba tengbang piba ngamlagani haiki
बाउंडरी येंग लाप मतमदा अखोइने स्किपता अखोइने पोथाई हाई पोथा मफम असिदैजिदा अखोइ केसुनट पाम्बी मक पाजन पालग मपान सारग लेरम असाब मफमसे अखोइ केसुनट थाब चानगनि हाइबसे अखोइने एक्सपर्ट सिंगदा हंगम मतुंगदा मदु ख्वाइदगी चानबो ओइ असाब मफम सिंगसे हाइबदगी अखोइने असाब मफमदा केसुनट असे अखोइने पिजबनी हौजिक दरकार लेब केसुनट असाबा अइंगबा बाउंडरी द लेब अखोइ ngamkhai ngaiba village singda makhoi gi afamba makhoi gi sentok laina nabagi damakta United Committee Manipurna matam supada lebli makhoi na matam supada akhoi gi ngamkhai ngakpa da achowa thodang lori hauji ngamkhoi gi chayena riba asisu athubu matamda lengangna warusion porongna na hona view habisu United Committee Manipur gi side gi thamjari Hiramasi matangda Nambisagi headman Joshua Chithungna UCM na paikhatlakli bukhontang asi thagat ningaini sendan pham lejedraba Manung hanjana leiba khun singdali achauba mating ama oiragani kaju pambi sing asina mahi yalaba matamda khul asigi awaba khara makhaidi tengbang oiba ngamlagani haiki na United Committee Manipur na khoi khun ahumda nambisa skip aduga khoi si leri sina kangpat kulen si da khoi kesina pambi lising amamam yenbidina khoi si thadna leri si leri mafam si khoi gi kangpat kulen gi kesina thapam mafam ni aduna khoi bu sumaina PBB gi yam nungai jari aduna khoi su si mehe pala de khoi su khoi gi khun gi awana to khra ko phangni haiba se khoi thajai Handak Home Department na thokiba Manipur Police ki promotion list da yaurakhraba Special Commando amadi Railways Protection gi yauna punna personal tara ngasi SP Railways in charge Special Commando TH Krishna Tombina batch up pi bagaloina Special Commandos singna pangthokiba thabak thoram sing thadana pokning thawat khre Rangairong Gate Talaiba JIC Complex Talaiba SP Railways ki office ngasi pangthokiba batch up ceremony aduda Havildarda promotion Pangkraba Railways ta attached tawraba laiba 6 IRB First MRMD second IRB gi personnel ahum SP na batch up pi ki bagaloina ASI da promotion pi kraba Special Commando da attached tawba 8 IRB gi personnel ani yauna Havildar da promotion pi kraba Special Commando da attached tawba 5th IRB First IRB 4th IRB second MRMD 5th IRB gi punna personnel tareta SP na batch up pi bagaloina pukling thawat khri Thoramgamari Lena TH Krishna Domi na haikibada Special Commando personnel singna ngasi promotion fangliba asi tarai na phangwanate miyoi kaya rescue tawduna thawai kan kiba highways singda truck driver sing kidnap tawkiba railways ki thabak tawriba officials samadi sinmi sing selgi damak faba punbagi thabak chatharak pana chingba aruba tanfam kaya da thawai kubak ta haptuna Special Commando team na mai pak na operation kaya chathakiba border da aingi wangmada changshilak miyoi sing drug and narcotics samadi insurgency thengnabada Special Commandos singna thauna fana laukiba thaudang kaya aduna ngasi mahi fangbani makha tanasu miyamgi landhum amadi thawai kanba amadi ain na yadaba thabak thoram sing thingbada Special Commandos personnel singna thauna fana mayok na khigani haina mahak na phongdokhi ngasi Thailand gi ambassador Patarad Hong Tongnana amasung Thailand gi business delegation gi apunba miyoi tara humdoina saba team amana mantri pukhi da laiba Cube 10 Technologies Private Limited ta mifam amafam dana Thailand amasung Manipur na karamba hiram singda collaboration tauba yagadagi haibagi matangda high level meeting ama pangthokduna kopna khanakre ngasi Cube 10 Technologies ki conference hall da pangthokiba meeting atuda Patarad Hong Tongnana haikibada Thailand asi Manipur ga sak kuchu amasung culturally manaba kaya ama laibana business collaboration tawbada yamna chawna mai pak pangamgani haiki Cube 10 gi managing director Haubam Joydem bana Thailand gi delegation atuda Manipur gi IT gi scenario so kupna wari liki bagaloina company asina Thailand gi IT industry ga collaborate tawraga mafam asida thabak he na pi nabagi pandam da collaborate tawning bagi apamba phongdokhi lakiba delegation atuda yarakpa delegate amana so Myanmar faraga Thailand yoba yabagi achauba trade route asiki matangda sukupna wari sakhi Lamnam asidagi mayai kaba drug maru fangna muthatnaba changshiliba war against drug 2.0 bu sagatuna Bharatiya Janata Yuva Morcha na changshiliba khongthang asida Shiv Sena Manipur unit ki youth wing na mapung fana sagat lagani haina youth wing ki president
Tingujam Premjit na Fongdokri Wafam asing asi bawo barada leba Shiv Sena Manipur unit ki office ta pangthokpa pawgi mifam amada mahakna makha tarduna lamdam asigi inkhalak liba naha singbudi sadagi kannanaba Chief Minister N Biren na laukhatlak liba khongthang asida mapung fana sakot kanim Nisagi mayokta BJYM na changshilakpa khongthang khudingmak Shiv Sena Youth Wing na thawai hakjang yauna hanbalaitana honagani haki Liba Honorable CM now war on drugki makhada liba thabak thoram sing asida BJY ge President Barisna magi miyeng makhada tawliba thabak thoram sing asida kariyumba khitang oraga su akhoi su mateng pangdaba yade khallaga khoi war on drugki makhada khoi asi khoi Shiv Sena ge youth ki wing kangun mateng pangjabani hujik akhoi makhoi physically mentally morally mateng pangnabagi damakta akhoi chem saduna leijare akhoi hujik khoi Manipur inkhal liba naharon sing asibo akhoi Honorable CM na youth sing asibo drug ki mayok tagi kandaba yade khanduna sangsak liba khongthang asida Manipur Lairiba, organization Amasung CSO, Punamakna, Akogi, Civil Sena Yuki, Maikaidegi, Mateng Bangbiu Haina Arfin Tokjari. Manipuri Lairiba, Garmengi, Department Singer Sibu Aquina, Kata Ursu Mateng Pangzana Gidamakta Aquina, Basigi Tabak Torum Singer Si, Aquina, Mateng Pangzaba. Kanglup Purup Singi Marakta, Katna Hanaba Honorable Singi. Kuttagi Jection Zihaina Ain Tinkrabalal Holub Revolutionary People's Front RPF ki Deputy Secretary Publicity Robin Kumanangasi press the Tok Gerald Amana Haidi Gerald Aduna Makha Tarduna Tha Sikitang Taratarita Manipur ki Kamjong District ki Mafam Amada Kanghaudana Chatarakiba Indian Security Force ki ambush amada PLA gi Thona Farabalanmi Captain Lucky Captain Sanjit Amasung Captain Ayangba Ahumna Laibak ki Ningtamlanda Thawaina Ponta Pi ki Bagamari Lainaba Wafam Khara Fongdorakli Madudi Tongan ba ipao ga mari leinaba media singda athauba lanmi ahum asina laikhidaba ga mari leinaba amadi chamamnaba pokadaba loinana lamdam asida laimin nariba amadi hingminariba furup kangrup singi marakta khutsemgi oiba yengthinaba pokhanba yaba machak sing yaurakpadagi tangai fadaba leibana party na masigi maru oiba do lumna laudana warol asi thamlakpani hari Atauba ahum laikhidaba asi ato palalhau lupna sem saduna pangthokiba ambush amani haina media house kharana reportori ambush asi Indian Army gi 21 para SF 5AR amasung makoina sagatpa hostile mercenary gi khutpu amana sinduna pangthokiba amadi loilam lainga ki mayok ta leptana jathaba ningtam ihaubu namthanaba hotnaba thawongi sarukamani Manipur gi kangrup amakhakna Mafam Kuding Sintungna, Pagtakna, Kundaba Lamdam Nate, RPF na Changshiliba Ning Tamba Hanjinabagi Lan Asi Akaknaba Kanglub Ama Natraga Kanglub Karakakinate, Kanglub Kuding Suna Yaraba Manipur Miam Pumbagini. Kanagumba Akaknaba Furup Kanglub Amatana Atamnana RPF na Changshiliba Ning Tam Lanjang Asikimayok the Lep Natraga, Iho Asikimayok the Tabak Tauba Laikidri, Karigumba. Tanjada Masada Maraibak nung sibagi ihul machit ama fawba chindraba miyoy bagi punsibu lekha tahaliba mayay kaba chinjag nung may amasung aron ba pot na chingba lalol itik tawba ngam kayda taba sil tabu mihawba miyoy ama ani karabu India na kutlay oy na sizinaraga ning tam iho asigimayog tatabag tahali Aikoi pumna magna lamdam asigi damag apun bagi sagtam ngak na bagi chen jongjariba aron ba amasung afong ba thomi singi maragta khaibung tahan na ba hotnariba India gi makhada leiba lub sing na aron ba amasung afong ba lub singi mayok te leptuna amadi leiba ki apun ba sagtam ngak minna na ba amasung ningkha tamba hanjin na ba apun bagi panggal sagat minna si haina chiro aduna makha tarakli Haujik pau gi maragtam na tin break amatang lawin si Taibang pumnamak mapamda paujenjari September tang kuntaruk October tang mga phauba pangthok segani bandhau sangnel laipung harau thangmi ila kunipalak suba lining inat kaloinana isai taudri pena pong wari libana chingba thawal phangbiba yajagani pari sataba imom pomdaba thawni jagani pari phangnaba imom phangnaba taibang pumnamak ki yai phanaba thawjal pinabigani Sengkok senyai sidayai nadayai kumja kudingi thawjan pibago leipak sawhong mahong naba kunjaw lei saw naba yabi mara tamna ingna pa naba sidana danabagi thawni su pangthokani panthau sangle laipung harau thawni ilani thawgal phangmi ngasi lamdam sida leiriba taibangsa aikhoi khudim mera gi tarani panba lai harau bo loibana me lai khaiden ka ba Kurai Kaitelda Kazagan. Sinbang Zeriba, Nompoxing to Mete Laikon, Talo Civilo, Sheloi Lamajing, Imalaysian, Inaloisa, Impa Nompo.
Break matungda mayamu taram nokchari makhata pauda. All Jiribam Working Journalists Union Linkat Kibagi, Kunintoi Subamapok Kumon Thoram Ngasi, Jiribam District the Pangtokre, All Jiribam Working Journalists Union Sinanam Jiribam Gi Babu Parada Laiba PWD Guest House Ki Conference Hall the Pangtokiba, Thoram Aduda, Manipur Building and Other Construction Workers Welfare Board Ki Chairperson, K. Sarat Kumar, All Manipur Working Journalists Union Ki President Wang Kimcha Shamjai, All Jiribam Working Journalists Union ki President Mainam Joy Mangol amadi Jiribam gi Deputy Commissioner W Malem Nganba Chinglei IAS amadi Tungan ba Jiribam te laidiba CSO Maira Pai B amadi Mahairoi Lup kaya susarugyaki ngasigi thauram aduda ngasigi khunai asida paumi singna lauriba thaudang kaya gi matangda wafam kaya phongdoknaki Loinana laikidraba All Jiribam Working Journalists Union da yauramba imung manunggi mioi singda achamba khudolpot tamduna ikai khomnaba suotki District Administration Thawal Sinana Ayushman Bharat Pradhan Mantri Jan Arogya Yojana ABPMJAY gi Jahi Mari Surakpagi Ayushman Bharat Divas 2022 gi Thauram ngasi Khongjom Standard English School da Pangthokre Thauram gi manung channa District ki thakta painting amasung slogan writing competition pangthoktuna makok mathang taraba mahairoi singdasu manamatum yentokhi Thauram ga mari leinana Thawal gi DC Ahanthem Subhas na haikibada yamna laina kanba ngamba anaba adusu paisa laitabadagi layengba ngamdana laikitaba kaya yawbadagi India laingakna paisa tingdana layengba yanabagidama PMJAY scheme masi hawdokibani Masiga loinana Manipur da su PMJAY nadi konsindaba miyam da kanaba asi pidaba yade haiduna CMHT scheme asi hawdokhi hairaduna CMHT asinam hawdorakpada lupa lakh ani fawba layengba yaramba adu jahi asidagidi CMHT card asina su lupa lakh manga fawba lemna layengba yare haiki Hiram asigi matangda DC verification lakpadasu pending laitanaba yamna kanna honai adubu card asi sanabagi lakpasingi marakta ayamana hospital da laireba matung hayeng operation tawdoini haina CMHT card tanaba lakpana ayamba oina tawri card asi paiba yabagi chatna kanglon mayam amalai madu pomnamak adu miyamna su khangbiduna amadi local leaders sing club singna hotnabiduna card asi painaba hotnabiho hairaduna Naraklapa matung hospital da lairaba matung da lakpa adudi card saringaida operation tawbuna hankibasu yawdabanate mangjawnana card sing sahunaba hotnasi masida district administration su yariba makai pending laihandanaba hotnagani haiki CMHT card si apply to biraga card se paina ba honasi maduda district administration su koi pending yari makai lehendana ba honna gani hai basi ne ina mayam ngasi thamjari si karigino ai ba koi ngasa haijab do ai koi da yam koi na masigi pressure se lae ba asar mi do hospital ki bed pe lai re oren gold brother surgery to gai ni oren aduli operation to gai ni na do khudak kadi saba ya ba kai no da koi ki procedure mai koi ki su lai bri na verification to fill the thadar agam mayum da chanaga koi ki staff khara ga yeng ba ko ba do family de la hospital da lai kani example ni koi dizai ja verify to sa ka anda di phone number off hoi ga ni adagi family du di na rabne na Seva agi musak thargani ba adu dadi amu pangatra bani na koi na ju fill the chali ba staff sina ju mu verify to re ja ko ngam da sigi khudong sa ba mayam si lai adu na masigi khudong sa se thok tan ba gi da magta praja mayam na koi gi local leadership na ju hona biraga ya kum na apply to ya mari district hospital da kai dai koi loina ma counter lai ba ngakani apply to bi India ki Prime Minister Narendra Modi na luchingba lengak asina lairabagi panmkhai makhada leiba miyam gi yaifanabagi damak paikhatpa Ayushman Bharat Pradhan Mantri Jan Dhan Yojana chatnarakpa jahi mari mapung farakpagi thoram ngasi Bharat ki mafam ataida pangthoknabagum District Administration Kakching na sinduna DC Office Complex Kakching te su pangthokki thoram aduda district ki thakta Ayushman Bharat Pradhan Mantri Jan Dhan Yojana gi matangda mahairoi singi oina pangthokpa layek pachangdamnabagi thoramda makok mathang takrabasingda manamathum sing yenthokpaga loinana wangangloi singna Ayushman Bharat Pradhan Mantri Jan Dhan Yojana na lairaba miyam da piriba kanabasingi matangda paudamki thoram aduda saruk yakiba DC Kakchingna
ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯄꯨꯛꯆꯥꯛ ꯇꯥꯂꯤꯕ ꯏꯃꯨꯡ ꯑꯃꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯨꯛꯆꯥꯛ ꯄꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯃꯅꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯥꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤक कास्ट सेंससकी रिपोर्ट मतुंग इना लाइरबगी पनखै मखादा लैबा मियामदा अना लायेंगी चही अमदा लुपा लाख मंगा फावबा स्कीम असिना तेंगबांग पीदुना लाकली रिपोर्ट असिदा यावहौदबा लाइरबा मियोय इमुंग कया अमसु लेहौरी मरम असिदा मखोइदसु अना लायेंगी खुदोंग चाबा पीनबगीदमक लेंगाक असिना CMHT हौदोक्तुना खुदोंग चाबा कया पीरी कार्ड असिगी खुदोंग चाबा फंगबा याबा मियामना AB PMJDY अमदी CMHT की कानबा असि लौनबगीदमक नारकलबा मतमदा खुदक्ता कार्ड सानबा होतनबगी महुत्ता मांगजौनना कार्ड सिंग असि सादुना पाइबिनबा अपील तौरकली आयुष्मान भारत प्रधानमंत्री जन आरोग्य योजना ABPMJAY हौदोखिब चही मरी मपुंग फारकपग मरी लेना जिरीबामदसु जिरीबाम डिस्ट्रिक्ट एडमिनिस्ट्रेशन सिंदना थरम पांगथोखि चिंगदोंग लेकाइदा लेबा डेप्यूटी कमिश्नर की ऑफिस दा पांगथोखिबा ngasi ki thoram aduda KH Janaki Devi अध्यक्ष जिरीबाम जिला परिषद W मालेमगान बचेंगलै डेप्यूटी कमिश्नर जिरीबाम अमसुंग E ओकेंद्र सिंह चीफ मेडिकल ऑफिसर जिरीबाम ना मरो एबा मिथुंगलेन ओइना सरुग्याखि लोइदना थोरंग मरी लेना था सिगी तांग कुनमा थोइदा पांगथोखिबा लाई येकपा चांगदमनबा अमदि स्लोगन इबा चांगदमनबदा मकोक मथंग ताखरबा सिंगदा मना मथुम सिंग सुयेंथोखि डिस्ट्रिक्ट एडमिनिस्ट्रेशन चांदेल सिंदना आयुष्मान भारत दिवस थोरम ngasi district asiki DC complex ta leiba conference hall da pangthoki wabagai dagi imphal fawba mayai lambi da chenba auto amadi magic ki association singi thomi singna nongmagi sintha leptuna aikhoi gi imung lising amagi chakhau thatat biganu aikhoi bisu hinghan biu hajana wakat khongjang changshin khre ngasi Imphal West District ki manung chenba samurau da leiba kangjei bung lampak ta wabagai dagi Imphal fawba mi puthok pusin tawduna miyam gi seva tawriba auto amadi magic ki tongan tongan ba society association tara humdo gi apunba all mayai lambi transporters association amalta na sindana junction ki ba wakat khongjang aduda amalta gi secretary huidrom mangi na hai Manipur lenga ki transport department na mayai lambi gi Imphal dagi wabagai chenba bus sing asi hana wahengbam leikai gi lairembi mapada parking piraga atai auto amadi magic singna bus ki mamang de pirami adubo handak ikhang khanghaudana hariba bus ki parking asi wahengbam leikai gi thong manakta oina onthorokpa asina lambi asida chiliba auto amadi magic singda mi tongnaba leitabagi achouba awaba amoire auto amadi magic thauba singna thengnariba awaba asi yenglaga leingakta wabagai chenba bus asi hanagi mafamda adumak parking ohenbiu haina taliba demand asi athu matamda thabakta onthokpiu karigumba taliba demand asi thabak oina onthokta tarabadi ngasigi khongjang asidagi hena kanba khongjang kaya jangshina ba sem sare haiki चादना असुम थबो मखम प्रोपोज अखोई कई तवे खम इसादा एंजाइटी टेंशन डिप्रेशन अमा लापि फेम लाक्स माले हो अखोई जुजे कई तोबा म हिंग जे खनबा ख लाएबा मयाम सिदा ओइतो हंतन कई खबेसरि बा अखोई सा ओइ फमदा लेंगा हाजिनिना बस मखोई जो हिंगनबा अदम सिनबियु अदो अखोई जो हिंगनबा सिनबियु अदुना मखोई हाने लेबि जगा जे थारगा मतम द मोजो पेसेंट अदुम फंग अखोई जो फंग अदु हुजि त मोय मथक लेबिदि अखोई जो पेसेंट अमत फंग लेते बइसे अदुना अखोई जो कई तोबो खंगदन अवा नमसी अवाब ओइबनिना आई ममाम थे पंजरगबा अखोई अखोई सिनि पुंसी हिंजरिबो सिंफमनिना अदुना अखोई मसिदा बासे लाख इनकम जनो लाख जमना अखोई हुजिक्सी इमु मनेगी अंगागी ट्यूशन की फी की लाइक तंबेगी गाड़ी की अदगी गाड़ी लो लोबजारी सेकेंड हैंड लोबजारी मी गाड़ी थो हिंजबजारी अदु पुना मसी पैसाजी इनकम जे लाख जमना ngasi amukogi unit ama oiriba United Clubs Organization of Bishnupur District nam kido YDC Leisa Fan amasung MPAL ga khut samnaduna lamyan ba ira board ning sing thorong mari lenina plastic free zone awareness campaign kam social service camp ama ithing thangada pangthokre ngasi gi awareness program aduda UCO bid ki president W Basanta executive member sing Leisa Fan youth development committee ithing gi thomi singna maru oina sarugya ki hari Manipur State Legal Services Authority ki makhada District Legal Services Authority Chandel Sinara ngasi nongmagi oiba legal awareness program ama role of stakeholders on effective implementation of Juvenile Justice Act 2015 hybrid team da Chandel District DC Complex ki mini secretariat da
Mini Secretariat Multi-Purpose Hall da pangthokre. Judicial Magistrate First Class More Oibagaloina, Chandel Amadi Technopol District ki Principal Magistrate JJB Oiribi Sarungbam Mangalay Bichanuna, Juvenile Justice Act ki Kanaba Madi Act Asigi Kanabagi Matangda Sugaina Wangang ki Lunina, Child Welfare Committee Technopol ki Chairperson Michael Thomas na Act Asi Mapung Fana, Matau Tohonnabada, Child Welfare Committee na Laukataba Taudangi Matangda Wangang ki Bagalunina, Act Asi Jalaina Bahotnabada Committee Signa Tengneriba Awa Amadi Kudong Chadaba Kayagi Matang the Wafam Fongdoki, Chief Judicial Magistrate Chandel Amadi District Legal Services Authority Chandel Gi Secretary Su Oiribi, Kimnenga, Kipkina, Tongan Tongan Stakeholders Singna, Act Asigidama Glory with Taudan Kayagi Matang the Wangang Ladana, Act Asi Jalai Police Ki Achoba Role Lay Haiki. Imalay sem inat loisang na sinuna chahi kudingi leptana pangthoklakpa panthau sanglin laipung halau thoni ilad chahi asigisu tha sigi kontaruk meragi nongma panba numitagi tarani panma numit fawba pangthoklakani haina Imalay sem inat loisangi secretary ahibam medhana fongdoragli hidem asigi matangda nongpok chingu thong seloi langmai ching da leiba panthogi sanglinda hidem asigi matangda pangthokiba pawmi singa unaba amada mahakna makha tarduna malemgi oiba tamthidaba laichatna maram oiduna chahi ani asi Laibag Yaifanaba Kaktamak Tauniduna Miam Puna Harauba Lep Duraba Matong Chahi Asida Numitarani Chupna Pangtokatoriba Pantau Sanglin Laipung Harauba Asida Laibag Miam na Sarugyabiu Pantau Sanglin Laipung Harauduna Laibag Yaidaba Emung Manung Yaifaba Amadi Isa Yaifanaba Puna Tauni Minasi Amadi Harauba Asigi Mapani Chanmanumita Yai Munaba Amadi Tarani Suba Aroiba Numita Chaklin Chaminaduna Puna Yaifanminasi Haina Mahak na Makataki. Nupi singda maruoina nabat thengnariba breast cancer nganna khangdokpa mathau tai haina Babinagi MD Dr. Thangjam Dabalina Fongdokre ngasi chingmairong da leiba Hotel Classic Grand da pangthokiba pawgi mifam amada wafam asi Dr. TH Dabalina Fongdokibani pawgi mifam aduda Fuji Films India Private Limited ki Japanese advisor Sungsuke Honda Amadi NM Medical Gi Consultant Breast Image and Intervention Gi Dr. Shilpa Latsu Sarugyake Dr. TH Dabalina Makha Tarduna Manipur Gi Oina Nupi Sing Nariba Breast Cancer Sina Khwaidagi Chang Yamna Wangna Lady Ani Subada Lungs Cancer na Oiri Nauringaida breast cancer si layangduna sil changdana pan mangami maram asina layong khudingmak matam chana layang na buhot si haki India has been described as the cancer capital of India because of very high incidence of cancer in some of the states. Mizoram is one, another is Arunachal Pradesh. Two states having a few districts having very high incidence of cancer. As you know, the national average is around 97 males per 1 lakh population. That's the national average per year, incidence of cancer. That means 97 male population will suffer from cancer out of 1 lakh people in the country. Females have a little higher incidence of little more than 100 per 1 lakh population per annum. Surprisingly, in those two states, Arunachal Pradesh and Mizoram, District Health Society Thawal gi Midye Makhada National Program for Control of Blindness and Visual Impairment NPCB and 6 Thawal Nasindana Contrataret Suba National Eye Donation Fortnight 2022 gi observance thoram ngasi Hairok Higher Secondary School the Pangthokre Giving the Gift of Light Haiba team the Pangthokiba Thoramadada District Health Society DHS Thawal gi Chairman Su Oiriba DC Thawal IAS Ahanthem Subhas District Health Society DHS ki District Mission Director Su Oiriba CMO Thawal Dr. Wainokul District Family Welfare Officer DFWO Dr. KSH Memcha Devi amasung Hairok Higher Secondary School ki Principal DH Nimaina Athoib Mitung Singoina Sarugyaki National Eye Donation Fortnight 2022 ga mari denana school asida eye screening ama pangthoki Mahairoi Chatrukrom screening tawada Mahairoi Kuntramanga khangatuna power anok sing yenthoki Tauranga mari lenana DC Thawal IAS Ahanthem Subhas na hakibada mid uzadraba mayam adu aikoina dan tawraga mid uhanduna
mayam marak asida tinba ngamhanbada mateng panggadabani hariba pauzela si mahiroina atopadasu sandoktuna khanghansi haina phongdokhi अगर मिट सोपगी चांग हेगल पसे अखोई पेरेंट्स सिंह नसु यार लोग बाई गंगन दे ये थोक दबदगी ये थोक मतमदा तुकी मते हेंजल लमना पावर या वा वा न स्कूल पसे लई है अगर मसी यो टौनबा स्कूल दसु या मरु होय अखोई केनो मरक दसु साथ मरक दसु अखोई न मनिंग द थमग ममा उरक्तबगुंबा सी अदुम अखोई मसे अदुम शेयर टौनरकनिबा अदुना आई Kumbi Municipal Council Ward Number 9 gi manung chanalaiba Kumbi Terakha Mitei Sanglen dangasi nongmagi kangkhal hidak lupagi thoramama insecticide treatment of bed net ITBN program gi makhada pangthokre District Malaria Officer Bisnupur Dr. Thonaujam Nabakishore Singh gi mi makhada Kumbi Municipal Council gi hanagi Vice Chairperson Wahengbam Bobichan Luang na sinuna pangthokiba lemna kangkhal hidak lupagi thoramda punna kangkhal Jani Kuntra Hidak Luptoki Hari, Nasigi Thoram Sinbada, a Jobo Todang Lokiba Kumbi Municipal Council Gihanagi Vice Chairperson Wahengbam Bobichan Luangna, Nasigi Thoram Asibu, Sinbada Ayaba Piduna, Lamdam Asigi Miamda, Jahi Kudingi, Kanghal Hidak Lupagi, Kudong Chaba, PBB District Malaria Officer Dr. Thonaujam Nabakishore Singna, Nuchingba, Official Staff Singamadi, Serugiakiba Asha Workers Singbu, Tagat Pafongdoki. Makhatana matungdasu jahi khudingi pangthokpagi ayaba pinaba DMO Bisnupur gi pukning chingshin ki Handak pangthokiba class 10 amadi 12 ki exam da mai paklakraba mahiroi singbu taramna okpagi thoram amangasi Ukhrul district ki Molen village na pangthokre Kuki student organization Ukhrul na sinna pangthokiba thoram atuda Kuki NP Ukhrul gi president Paulal Bagde Ukhrul ADC ki hanagi member Jamlet Khongsai amadi ke Molen village ki chief Haupu Haulaina maru oiba mitung sing oina sarugya ki bagloina village chief village authority youth club women union KSO general headquarter KSO Bungpi block ki mihut kaya sarugya ki KSO Ukhrul ki general secretary Haunio Baitena Mahiroi Singda certificate yen thoki Apunba sorok khaibam sagai trosna sagai asigi awaba taraba imungda minung sigi mating pangbagi sorokama oina ngasi hangang kendrigi manung chanba kontha ahallop mayai lekai de leba sorok khaibam sanaja wasingna masagi aruba laina nabadagi yumpham fauba yon khiba amadi laibak thibadagi punsi kanbangam haudraba layoi khraba sanajawbagi loinabi Sonia Devi da selgi mating pangkhre Sonia na piklibi machanupi ani bu yokpada kharada oirabasu mating oina bahaiduna apunba sorok khaibam sagai trust ki members sing khainaduna lupa lising kundret mating pangkhre ngasigi tengbang khongchet ase trust ki president S Tomba Singh na luchingki Haujik sanabagi pau lobirase L. Rinki Singh, India ki under 17 amadi under 15 Kanglup ki coach oina khalakle Badminton Association of India na yumbu oiraga tha sigi kuntaruk tagi kuntra fauba Guwahati da pangthokadoriba South Asian Regional under 17 amadi under 15 Badminton Championship da Sports Authority of India ki coach L. Rinki Singh Indian team gidamak khalakpani L. Rinki Singh kumja Lisingani taradagi hauduna in khatlakliba sanaroi kaya coaching pirakhi tung tarakpada kumja lisingani tarad intoida NIS Bangalore da sports coaching da diploma loishilaba matung kumja lisingani taratareta sai coach oina join tauduna sanaroi takpi tambirakhi chahi asimaktada sai Gobichan Badminton Academy da leiduna World Asian amadi German Junior Open Championship da Indian coach oina sarugya kiba coach amani District Sports Association Kakching na Sinduna Team Mapan na Group Anida Sarugyaraga Kunsuba KSH Leihau Devi Memorial Super Division Football League DSA Kakching Ground da Haudokre League asigi ngasi haudokpagi match da SWC Kairakna SWC Waikongbu goal ahom sino da mai thiba pikre match haudokpagi thoramda Waikong Zilla Parishad Chongtham Indrajit District Sports Association ki President KSH Ibobi amadi ROL Kakching ki President Dr. TH Ojit Singh na mathang sitna Chief Guest President amadi Guest of Honor oina sarugyaki
Manipur Tennis Association Sinun Thasigi Kunma Thoida Official Club Lampel Park Tennis Court Tanupi Nupa Punna Sanaroi Humdrama Toina Saru Yaraga Chatharakliba Nifuma Toy Super State Open Tennis Tournament ki men's singles final da B.S. Biki Amadi T.H. Ribhaskarna Sanaragani Tournament da Sigi Ngasi Sanakiba men's singles ki ahanba semi-final match da T.H. Ribhaskarna H. Beckerbu game Taruk ani taruk amada maithiba piramki ani suba semi-final match tana S Bekina and Premjitpu game taruk ani taruk sinoda maithiba piramki women's singles ki ngasi sanakiba match amada Bantina Charmibu game taruk sino taruk marida maithiba piramki atoba match amadana Nandinina Hensanabu game taruk amada maithiba piramki chahi nifumanga mathaki ahanba semi-final match sanakibada Jayanta Amadi Manikantagi Jurana Sanatomba Amadi Aldringi Jurabu game Taruk Sino Taruk Ahumda Maiti Bapiramki Under 12 Boys Kanglupki match Amada Sohamna Paribu game Marisino the Maiti Bapiramki Under 14 Girls ki match Tana Hensanana Bernalibu game Marisino the Maiti Bapiki Under 16 Boys ki match Amadana Lanchin Mana Sohambu game Taruk Madi Amataruk Amade deciding game Tara Nipanda Maiti Bapiki. Ngasigi oiba inga sagi pau pizari. ICAR Lampeldagi Thorakpa report ki matungi na ngasi khwaidagi sakibagi changasi Celsius degree kontramathoi dasmik amani ingmana Celsius degree konmathoi dasmik sino oiki nungsite yawba ising manligi changna ayukta chada marfudrani thoi amade nungtilana chada humpu oiki aroiba da maroiba pau You legalize tawna balau ki bawareb ngasi ngarang khanaraga lau ki bawareb nate legalize tawdabadi yararoi chatna kanglon sembada miyam na mating pangbiyu haina Chief Minister N Biren na phongdokre Lengak na you legalize tawdaba yararoi harabasu miyam na you legalize tawbagi mayok da khongjang kaya jangshin magaloi na cabinet ki wareb handokadabani haina phongdorakre Mayhaurol dagi ipa ipu singna umang laigi oigedaba masak amadi laipung sing asi karigidamak umangda latuna thambiram bano haibadu ngasi mirolna khangba horakpada ngai haina MP Sanajau Balai mana phongdokre Thabak sudana lupa crore chahum rom narol da lauthokre haina Congress ki president na phongdorakkiba adu yumpham yaudabani haina RD and PR Minister YKM Chana sengdorakli Amasung hauki bapung kun marida Manipur da miyo ahum COVID positive oi batheng naki laina asna maram oraga mi leita bayaw kidi Ngasigi oina di IS News na pizza pau matang se loisinjare